Dudi Hosigi Kuigi social media da Sana Yauzero Baduga Hariba look to Nasu I Kuigi Mateng Pangbiraki Havasi direct when a clarification Kuigi P Graba direct look to Nasu Kuigi Serol the Fazana High Graba Haibadi Nasagi MLA Humse MLA Humor Mario Mako, Mr. MLA Singsina Mateng Town of Pangi, Havasima Sans of Piraba Duga, High River, Pansansica Labna Redo, Rasumatan to the pillar, Hakadaba, Igada to Tangairabani, side to the indigenous people Kunmangani, allow for Kunmangani and Iraba, Amadi, Namit to the Homi Pedres and Gi, Homi Pedres and Haulipaki, Zadumani Presidensina, direct in High River. Direct on a Karihariba Equiyati Kunmangasika indigenous people in Hariba. Madame Makoji girls the fountain chief guest or the Atoya Mitunglen or the Pamagado, the Moy Mating Pangraba. Aduka Kanagum MLA XYZ Maming Paning de Prazana Kangvio. Madam D. Hariba MLA do not press briefing to Boduda. Makoina Taurisi illegal Nimasi Lali Yampayari near how Homi Pedresansa. How many Pedres and how Lepak Hariba organization Yam Pay? Makoy Lebaki Togai Tauriba and Manam Capricia Taurine. Adoga Pangalisili now Yena is some Paminaraga, Loshanabi in Yamna Pava. A quick pangan the support being the Mango the Mangbe Adaba. Adoga Sida, I can only hike Tangai for the Namasu hide the Beadre. Madam D. Pangangi. Ichili now sing na Hai riba MLA sing sina konba kendra da pangali chili now sing yauragadi tangai fadana makoi si da koi support from thokte maram haijara ke tam tamna hauzik haumi federation sina Manipur ki tukhai tanabagi plan silame haibasi Kanagi Mapanda no Hibada High MLA Singsi Mapanda ni Haina Koi Laure. Madam de Makoi Yauraga involved Toragang Saigi function to Pantoki Bama de Makoi, how many federation Kaida Cherolda Akoi Makoin sound of Mating Pangi Hiba. Aduna Suni, Madam de Prusus of Mane Komogi statements in rates of money. I said, I don't think you are in the history, the Ama de Moina Toreva Moi court, social media is Mamsi, when some Tigalak Padaneva, Pangisi. Masana involved to the Masana Yaning the word dealers, the Saram Mori, Mam Yami, Hut or Mana, Matamdrosumana City Yaro, I see the Koya City Yaro and Mama Tamdrosu Ting Bayava. How is you think Bayava, Mana Press, not over the how me let Pedres and Siam Tagali Mana Preset, Adi Makoya Mana, Aduga, High by MLC Sigi right hands, how me Pedres and Gi General Secretary Neva. Ma'am Gyanta Bigada Saigi, how many Federation Gi? Ma'am Gyanta, the bike, Yaura Suko, I present item Hizak Maming Konan. So, how many Federation Gi, General Secretary Zekogi, Moiran Kendragi, MLA right hand never. Yamna cross over. Yamna cross over. Why Siam Kuman? Why Siam Kumansi? Adunanga Saigi Loina related Sila, Ebu Zuzikta. Yengba Samnari, Mari Samnariba. Ado Sini Ami Pedres and General Secretary Kanano, High Riba, Nangi Koigi, indigenous people da support Toriba, MLA Singsi Manung Dagi Amagi right, Henny Amadi Hami Federation da, General Secretary never. I am Sumberland Ramtang Naino Domamna. I sukum na Tijalamatunda. Miam Dagi Amadi Loin the Maxi Dagi Coach, Laura Matung, the Nani clarification Piresi. Adoga live seeing video basically now seeing. Masing asing ang kadori basing sidi yam na point no iba ko ki pangal kunai da suma sum zaba me am lady ko mai mahi masum phangaro na yam yauri adu ki sing da swai loi na haizara kani ko masi atop communities na tengon da dikana ko na sorry madu ki laite ai khoi gi Nahal si Kuigi, Koktagi CS Omadi
adagi anjumal adagi akoigi intellectual sing scholar sing ahal laman mayam ama akoigi kaidauraga MLA gi manakta su chalura male aduda MLA na hairakhibo haisi case file lama taw haiba male प्रजा सिंधुने MLA ने नवकला इमनिको मसी सिनुंगाइते को इंडिजिनस ता हाप तब सेना प्रजा सिंसिने MLA दा वकत सरीने अदुदा केस फाइल अमा तवना हारगा थादोरे अदुगी मतुंग दा अखोइगी लुचिंगबा मयाम लुचिंगबा ngakतनी को अखोइ कोक्तागी सिदा चेयरपर्सन लोइबा दगी अदु सि मयाम मयामे अदगी अंजुमंदा दै मौलाना सिंगीदा अखोइगी लइबा हाइ तारे आई ममिंग XYZ याम पनिंगदे आइना मयाम दा थमजनिंग बदी पांगल की सेंटिमेंट सोबा पांगल बो हंथना ngang पांगन सि बो अखोइगी राइट मतपीरबा अमदि पनसिबो हिंगने हातपग समानना अखोइगी इंडिजिनस ओइदना सरकार ना गवर्नमेंट ना गेजेट पास तौदना लैरिबा इपाइपु दगी लेराबा पांगन सिंगबो इंडिजिनस पीपल सिंगबो सेंटिमेंट थुगाइरबा हाउमी फेडरेशन दुगी मथक्ता सपोर्ट तौरिबा MLA दुई मनाक चंगबदा करीगुंबा अमा खक हायरबदा तौरक्तबा MLA दुई मथक्ता करीगुंबा अमा फो ngang ngam अम्पियागी टीमगा अखोइगी अंजुमनदगी टीमगा खरा थोगा वा ngangakpa प्रेस ब्रीफिंग तौरक्पा नखोई सिंह दुगा पुन्ना तौमिना सेरगा नखोई सिंह लोट खिबा हाइरिबा MLA सिगी अमदि कोक्तागी प्रजा सिंह लीडर ओइना सु खंगनरबा ओलमादा सु याउरी ओलाना सिंह दा सु याउरी नखोई सिंह ना लोट खिबा दुगो अम्पियाना नत्रगना अदगी हाइरिबा खुंजा सिंह हाइरिबा ओलमा सिंह दुना तता दायतनी ने खल्लगा मखोइना प्रेस नोट थोलकपा हक्की ओने कोइदि हल्लोय असुमदा युमफम ओइगने ना हाइरिबा सिंह सिना थोलखिबा सी आइन उर्ब नते सोशल की प्लेटफॉर्म दा लाकपदनी अमदि हिस्ट्री नै नरुब दा थोलकपनी आई ngarang han noi kokta dai point tawraga haikre kokta gi praja kari tawraga leiri patu dun nakoi kari tawraga leiri nakoi gi matam matam gi suda aina sungamba ai mateng pangkibani nakoi da supangai adu kari tawraga leiri sigi matang da nakoi kendra gi MLA involve tawre nakoi kendra gi MLA si direct social da kari da loinamak to proof leire sida nakoi kari haiga dawri nei point tawkibani अदुबो नखोई फरे चले ngang na re aduragi nakoi na wakat sing sini thangal le haifet for example thangal lo bada case file to hai badu da adu hek tholak pa nakoi di boycott to khibi ya ba ai ba XYZ to aduna nasagi MLA ne yabina ba amadi nasagi kari singdu gi machum du phangaroe na pangal khunai bo karem na ba pangal khunai bo ngalapam na lalphani hairi ba ngalapam na indigenous to yaw handri ba ngalapam na thabuk suba yaroi pangan de pot leibe yaroi ar som dana driver moina pangal moina ahing nung tin tum da mokoi manipur pot se honjal lei aduga nakoi na kari haiba som da mokoi na kari hairi be koji pangal dagi asi lo sigi loina uri bini tar mi yai na tore imne ba maram di nakoi gumba machum cha ba nakoi gumba leader sing si laibana nakoi gumba leader si laibana ngasida ekhoi gi mathakta hatpada su engo mamang da su saliroi phumogum phumame bani nakoi kokta da chahai da sinjak pisa lakrimi cross tawraga masita blame tawsalakribni allah gi nabida lana pauthang pau sandok pireimni Quran da karem na reimni aduda la yauri bo ulama sing na koi ju ai koi gi kari masum bhangaroi na koi ju silent lai rimni aduda aduga angang sing natraga na adagi youth sing amadi maulana sing atai sing duna phamal laga press ma thogal lebni ni na koi sing duna masum bhangaroi na oh iman si nangi masum dudi chamrak lakani MLA dudi chamrak chinbe yai अखोई की पंगल की इंडिजिनस आइबी चामरक सिंदोक सिंजिन जाबा नते अदुगा सोशल मीडिया आइसि जिकि मतम दा अंगांग मचा मचा सो पाइराबनी सी कंट्रोल से कनान तौनी खोइ ngang दा कमुनेन यावरम मोय कना को मते हात नबगी फिबम दा कमेंट दा लंगना यावरी को जो इबा सोशल मीडिया दा पंगल ग मैते से पूरा वार तौबे फिबम दा सी कनान कंट्रोल तौरी कनान मॉनिटर तौरी सोशल मीडिया ngasi manipur gi
Manipurgi थोलकनी खंगदबा मंगदबो मंगुदबा वार नत्रो ngasi maitai ga kugi ga lan haukhri se manipur iram damda mioi ke agi punsi loikre mioi ke agi yum mai sakre punsi da udaba malem sida amukta tawdaba naked video thokre manga kakre student hostess oiraga angang bo nongmai na ka ba hat khre nupi bo pharaga phara matung da mioi taruk jiri bam da hat khre communities animakta yamna tamthi ba miot minai misi mina mayam thokre khoi min ukre manga ka thatpa sugumba mayam si lakshan na ba sugumba mayam si santi warak na ba iram damda maitai chilinau si sum khoi free moment phangdragati pangal lekhoi tana seba tawang ngamgadra maram di moi masing hen banena major community si free movement warakati अखोइना चानंगाई पुसलकपदोर अमदोर अखोइ म्यामसि नुंगाइरोइद्रा मसुगुम्बसिदा अखोइगी डिस्कशन तौदबिदा मसिगुम्बसिदा अखोइगी वखल थातदबिदा मसिगुम्बगी डिबेट तौदबिदा करिसु लांजद्राबा नोंगमता हंगलगसु ममिन कन येंगबा ngamjadraba मणिपुरदा ख्वाइदगी सोथरगा लेरबा पागन कम्युनिटीज तक कक थिलिबा सिंगसि सिदा नखोइगी अखोइगी पांगलगी मचुम साबा नखोइनसु नखोइगी ईमानदो थादोआगा मचुम फंगरोइना नखोइना चेनखिबा कमिटमेंट लमदा पुना तौमिनरजे हायरगा नखोइना हाइजरोबा चंगजरोबदसु याबिरक्त्रबा दुइ मतुंगदसु आइखोइ मचुम दोना कीदना मचुम फंगरोइना नखोइना लैथोगा लैबा आई ममिंग पनिंगदे कोक्तागिदा ममिंग यामना लैरा लैरबा सिलिनाउसिंग आइना रेस्पेक्ट याम तौबा यावरी मौलाना दसु यावरी चेयरपर्सन लोइबदसु यावरी अदरवाइज मैम भी यावरी aina na khoida point tawrei do ngarang la kaino ni aina point tawrei do khangaba matung da aina tawrei bani ai no muta kokta na pala moi silinau singda ai am nungsi bani na khoibo barandi na khoina handak tawrei ba puthorei ba ampia lak dagi na khoida changes ama lai ba ya bhaja bhaja ba mayam si u badagi yam na chau thok sabani amadi maitai silinau da su yam na khoina mateng pang khiba lan sida मधुगुम्बा मैम दुदा इनी यामना नखोइबा अप्रिशिएट तौबनी ngalak leide khwaidagi solaba khulai su leijataba officer su singyam leitaba MLA su masingyam leijataba pangal khunaibo hat patana tana to patana tana akhoi bo nai hat piba akhoi gi sentiment tu gaiba akhoi gi emotional pahanba akhoi gi thamoi kaihanba ताउरिबा मियो सिंग असिबो लो सिंग की डिपार्टमेंट सिंग जिना अमदी MLA सिंग जिना खाजिक तोयसु मोय थमोय दगी फोंदोक पिरागा ए नखोय तौरसिदि हेनमले ना हाइबा ngamद्राबा पांगन की MLA अहुम अमसु लैनुंग चंगख्राबा पांगन की MLA अहुम अमसु लैरी लैनुंग चंगख्राबा नखोय की MLA तो काना दे बेकार नि फालतू नि नखोय की MLA दो हयेंग अल्लाह की मनाकत नखोय सवाल जवाब पिरुबा नोय ngam लीडर मोरगा वही फोंगांग दबा है मसी फत्ते पांगन नंगांग सिसु फत्ते हेंजली मैतेना तौरसिसु फत्ते नखोय खोयगा मसु मसी तौबिगनोना ngasi फोबा वही अमा ngang ngamद्राबा सोशल की प्लेटफॉर्म दसु लो की डिपार्टमेंट दसु तौब ngamद्राबा पांगन की MLA होम अमदि पांगन की इंटेलेक्चुअल सिंग पांगल के सव सांग सिंग पांगल की CSO सिंग असव सांग सिंग लोइनमक तनी हाइजरिसी मैरिक पिदगी मैचाव भी हौद्रिङै दा लाल असि खामौसी लाल मखलम ने हौरैसी लाल मखलम ने सी मरमदी आइगी राइट तुम मुन लगे हरादी आई थवाई थाबा फरसनी कोइगी ददी आइगी युम मुनगे हराबा आइगी हक आइगी सिटीजनशिप आइगी इंडिजिनस आइगी येलहौ मी सरकार न लो न यारगा लैरबदुबो मखोइना नत्ते न हरादी मदुदी अदुदा थवाई थाबदा कोइगी सु चिंगनन ngai होइदे मणिपुर सु हिमालय बाग सिंग हक योलगा पांगन सु ngak jolaga kalakibani hauzik su ngak jon banga makhini khoi pai pugi chanabi de khoi yauri lanpha da boni ngon pibra ngadak leite khoi bo lanpha ni bangladesh ni aibi ba lanpha da bo jail da leiba mi da bo macha pining ba karamba leige
ꯑꯗꯨꯗꯤ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯄꯥꯟꯐꯝ ꯂꯩꯇꯕꯒꯤ ꯂꯧꯕꯤꯅꯕ ꯂꯩꯇꯕꯒꯤ ꯄꯥꯡꯒꯟꯗ ꯄꯤꯔꯝꯕ꯭ꯔꯥ ꯄꯥꯡꯒꯟꯁꯤꯡꯁꯤꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯅꯣꯏ ꯊꯥꯖꯐꯝ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯗ ꯄꯤꯕ꯭ꯔꯥ ꯀꯣꯏꯁꯟ ꯅꯣꯏꯅ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯏꯂꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯟꯅ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯣꯏꯅ ꯀꯣꯛꯇ ꯁꯝꯃꯧꯏ ꯂꯣꯏ ꯁꯤꯡꯉꯕ ꯃꯇꯝꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯣꯏꯅ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯀꯦꯜ ꯑꯃꯗ ꯂꯣꯏ ꯌꯦꯡꯕ ꯌꯥꯔꯕ ꯃꯇꯝꯅꯤ ꯄꯉꯥꯡ ꯉꯥꯡꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯀꯔꯤꯒꯤ ꯉꯁꯤ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯗ ꯂꯩꯔꯤ ꯄꯥꯡꯒꯜ ꯑꯃꯅ ꯀꯃꯟꯦꯜ ꯑꯣꯏꯕ ꯄꯣꯁ ꯄꯤꯔꯨꯕꯗꯗꯤ ꯃꯊꯨꯟ ꯀꯥꯏꯕ ꯃꯈꯣꯏ ꯑꯩꯈꯣꯏ ꯄꯨꯔ ꯀꯧꯖꯜꯂꯒ ꯐꯥꯔꯒ ꯑꯩꯈꯣꯏ ꯊꯤꯔꯒ ꯃꯤꯗꯨ ꯐꯨꯈꯤ ꯉꯁꯤꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯌꯥꯝ ꯋꯥꯔꯧꯏ ꯑꯩꯅ ꯅꯍꯥꯟꯗꯩ ꯉꯥꯡꯕꯁꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯅꯣꯡꯗ ꯄꯟꯗꯕꯅꯤ ꯁꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯍꯝꯕꯜ ꯏꯔꯝꯗ ꯃꯩ ꯆꯥꯛꯍꯜꯂꯣꯏꯁꯦ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯁꯤꯗ ꯍꯥꯏꯕ꯭ꯔꯤꯠ ꯃꯍꯤꯛ ꯚꯥꯏꯔꯁꯁꯤꯡꯅ ꯄꯉꯥꯡꯇ ꯉꯥꯡꯉꯤꯕꯁꯤ ꯊꯤꯡꯕꯤꯌꯣ ꯄꯥꯡꯒꯜꯒ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒ ꯇꯠꯅꯕ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯈꯨꯟ ꯂꯣꯟꯅ ꯂꯣꯟꯅꯔꯒ ꯂꯩꯅꯕꯅꯤ ꯑꯩꯈꯣꯏꯗ ꯅꯈꯣꯏꯗ ꯌꯥꯎꯕ ꯖꯤꯟꯗꯣ ꯑꯩꯈꯣꯏꯗ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨꯃꯛ ꯁꯦꯡꯗꯣꯛꯄꯅꯦꯅ ꯇꯧꯍꯜꯂꯤ ꯑꯀꯟꯕꯅ ꯁꯤꯁꯇꯔ ꯑꯃꯅ ꯆꯨꯝꯅ ꯍꯥꯏꯖꯔꯨꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯄꯥꯡꯒꯟꯗ ꯌꯥꯎꯔꯤꯕ ꯖꯤꯟꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯁꯨ ꯐꯪꯉꯤ ꯑꯅꯤꯃꯛꯁꯤ 95% ꯁꯦꯝ ꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯏꯟꯗꯤꯖꯤꯅꯁꯅꯦꯅ ꯀꯟꯐꯥꯔꯝ ꯇꯥꯈ꯭ꯔꯕ ꯄꯣꯠꯇꯨꯕꯨ ꯑꯃꯨꯛꯀꯁꯨ ꯁꯦꯡꯗꯣꯛꯄ ꯁꯥꯍꯜꯂꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯛꯅ ꯂꯥꯟ ꯉꯝꯃꯣꯏ ꯁꯤएमꯁꯨ ꯍꯥꯏꯕꯤꯒꯦ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯈꯛꯅꯁꯨ ꯂꯥꯟ ꯉꯝꯃꯣꯏ ꯊꯦꯡꯅꯔꯗꯤ ꯃꯦꯖꯔꯁꯨ ꯃꯥꯏꯅꯣꯔꯤꯇꯤꯁꯨ ꯁꯣꯛꯀꯅꯤ ꯁꯣꯛꯅꯗ꯭ꯔꯤꯉꯩꯗ ꯂꯥꯟ ꯇꯧꯅꯗ꯭ꯔꯤꯉꯩꯗ ꯈꯥꯝꯍꯧꯁꯤ ꯊꯤꯡꯍꯧꯁꯤ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯔꯤꯕ ꯋꯥꯍꯧꯁꯤ ꯄꯥꯡꯒꯟꯗꯩ ꯄꯣꯠ ꯂꯩꯕ ꯌꯥꯔꯣꯏ ꯄꯥꯡꯒꯟꯗꯩ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯄꯥꯡꯒꯟꯅ ꯄꯨꯁꯜꯂꯤ ꯑꯁꯤꯒꯨꯝꯕ ꯉꯥꯡꯉꯤꯕꯁꯤꯡꯁꯤ ꯉꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯁꯤएसओ ꯑꯃꯗꯤ ꯄꯥꯡꯒꯟꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡ ꯑꯩꯁꯨ ꯌꯦꯡꯂꯤꯕꯅꯤ ꯑꯩꯒꯤ ꯄꯣꯁꯁꯤꯡꯗ ꯌꯦꯡꯉꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯃꯥꯂꯦꯝꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯗ ꯁꯣꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯙꯔꯃ ꯃꯍꯥꯗꯦꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯔꯥꯝ ꯄꯜꯂꯒ ꯑꯩꯅ ꯀꯔꯟ ꯇꯥꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯛ ꯄꯣꯁ ꯑꯃ ꯇꯧꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯕꯨ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯂꯣ ꯁꯤ ꯆꯦꯂꯦꯟꯖꯅꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯉꯁꯤꯗ ꯀꯅꯥꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯙꯔꯃꯕꯨ ꯍꯨꯟꯗꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯑꯩ ꯙꯔꯃꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯁꯄꯦꯛ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤ ꯃꯣꯅꯤꯇꯔ ꯂꯩꯇ꯭ꯔꯦ ꯁꯔꯀꯥꯔ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯄꯥ ꯃꯄꯤ ꯂꯩꯇꯕꯒꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯗꯨꯅ ꯇꯧꯅꯤꯡꯕꯅꯦꯅ ꯇꯧꯔꯤꯕ ꯅꯈꯣꯏ ꯇꯨꯡꯒꯤ ꯈꯖꯤꯛ ꯈꯜꯂꯝꯃꯔꯣꯏꯗ꯭ꯔꯥ ꯅꯁꯥ ꯈꯛꯀꯤ ꯁꯦꯜꯐꯤꯁꯇ ꯃꯍꯤꯛ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯑꯒ ꯃꯤꯌꯥꯝꯗ ꯑꯦꯛꯁꯔꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯜꯂꯝꯃꯒ ꯔꯤꯚꯦꯟꯁꯀꯤ ꯔꯤꯚꯦꯟꯁ ꯄꯣꯛꯍꯜꯂꯝꯃꯒ ꯔꯤꯚꯦꯟꯁ ꯇꯨ ꯔꯤꯚꯦꯟꯁ ꯍꯥꯠꯅꯕ ꯁꯨꯅꯕ ꯉꯥꯛꯇ ꯁꯟꯗꯣꯛꯑꯝꯃꯒ ꯅꯈꯣꯏ ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯎꯃꯤ ꯐꯦꯗꯔꯦꯁꯟ ꯍꯥꯎ ꯂꯩꯄꯥꯛꯀꯤ ꯖꯗꯨꯃꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯍꯟ ꯀꯧꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯚꯥꯏꯔꯁꯅ ꯌꯣ ꯅꯪꯒꯤ ꯙꯔꯃꯗꯁꯨ ꯌꯥꯔꯣꯏ ꯅꯪ ꯑꯦꯅꯤ ꯙꯔꯃꯗꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯅꯦꯆꯔꯁꯤꯡ ꯅꯪꯅ ꯉꯥꯡꯉꯤꯕ ꯂꯣꯟꯉꯥꯡꯁꯤꯡ ꯃꯁꯤ ꯌꯥꯔꯣꯏ ꯂꯣꯗꯁꯨ ꯌꯥꯗꯦ ꯅꯪꯅ ꯉꯥꯡꯉꯤꯁꯤꯗ 199% ꯅꯪꯒꯤ ꯑꯁꯣꯏꯕ ꯂꯩ ꯑꯩꯒꯤ ꯑꯦꯅꯤ ꯃꯐꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗꯔ ꯅꯦꯁꯅꯦꯜ ꯂꯣꯗꯔ ꯊꯦꯡꯅꯁꯤ ꯅꯪꯅꯁꯨ ꯑꯩꯅ ꯁꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯂꯦꯞꯀꯦ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯄꯤꯌꯦꯡ ꯇꯧꯔꯒ ꯍꯥꯠꯂꯣ ꯑꯗꯨꯁꯨ ꯅꯪꯅ ꯁꯔꯀꯥꯔ ꯄꯥꯟꯕ ꯁꯔꯀꯥꯔꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯒꯨꯝ ꯑꯗꯩ ꯅꯪꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ MLA ꯂꯣ ꯄꯥꯏꯕꯗꯤ ꯌꯥꯔꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯆꯨꯝ ꯆꯥꯕꯁꯤꯡꯒꯤ ꯃꯍꯤꯗ ꯉꯥꯎꯔꯒ ꯂꯩꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯌꯨꯠꯁꯤꯡꯁꯤꯗ ꯋꯥꯔ ꯑꯣꯟꯊꯣꯔꯛꯄ ꯌꯥꯕ ꯐꯤꯕꯝ ꯂꯥꯛꯑꯕ ꯌꯨꯠꯁꯤꯡꯁꯤꯅ ꯀꯃꯦꯟꯗ ꯄꯤꯅꯔꯤꯁꯤ ꯍꯥꯟꯅ ꯇꯨꯝꯅꯕ ꯐꯥꯎ ꯌꯥꯎꯅꯔꯕ ꯁꯤꯗ ꯍꯥꯏꯔꯤꯕ CSOꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯚꯣꯠ ꯄꯤꯔꯣꯏ ꯑꯩꯈꯣꯏ ꯅꯪꯅ ꯁꯤꯒꯤ ꯄꯤꯂꯔ ꯑꯁꯤ ꯊꯨꯒꯥꯏꯍꯜꯂꯨ ꯅꯪ ꯌꯥꯎꯔꯨꯕꯅꯤꯅ ꯃꯗꯨ ꯈꯪꯗꯦ ꯅꯪ ꯑꯩꯈꯣꯏꯗ ꯕꯣꯏꯀꯣꯠꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯃꯗꯤ ꯑꯊꯨꯕꯗ ꯁꯦꯡꯗꯣꯛꯄꯤꯌꯣ ꯇꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯄꯤꯂꯔ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯞꯍꯜꯂꯨ ꯅꯠꯇ꯭ꯔ ꯊꯨꯒꯥꯏꯕꯤꯌꯣꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯏꯂꯤꯒꯦꯁꯟ ꯑꯃ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯄꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯀꯣꯛꯇꯥꯒꯤ ꯂꯤꯗꯔ ꯁꯥꯕ ꯑꯣꯖꯥꯁꯤꯡ ꯃꯤꯁꯥꯞꯁꯤꯡ ꯅꯈꯣꯏꯒꯤ ꯏꯃꯥꯟꯁꯤ ꯑꯀꯤꯕ ꯐꯪꯉꯦꯀꯣ ꯑꯩ ꯎꯕꯗ
ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯩ ꯇꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯤꯡ ꯅꯊꯥꯒ ꯑꯩ ꯀꯣꯟꯅꯅ ꯍꯥꯏꯔꯤꯕ MLA ꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕ ꯆꯠꯂꯨꯕ ꯌꯥꯎꯔꯨꯕ ꯅꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯔꯛꯈꯤꯅꯤ ꯄꯤꯂꯔ ꯑꯁꯦ ꯍꯦꯛ ꯊꯨꯒꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯍꯥꯞꯆꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯉꯥꯡꯕ ꯂꯦꯞꯄꯣꯏ ꯁꯤꯔꯁꯨ ꯑꯩ ꯌꯥꯔꯦ ꯃꯁꯤ ꯑꯩ ꯄꯥꯡꯒꯜꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯁꯤ ꯄꯥꯡꯒꯜ ꯈꯛꯀꯤ ꯅꯠꯇꯦ ꯒꯦꯖꯦꯠꯅ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛ ꯄꯤꯂꯔ ꯑꯁꯤꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯌꯥꯎꯍꯟꯗ꯭ꯔꯦ ꯊꯨꯒꯥꯏꯒꯗꯕꯅꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯍꯥꯏꯔꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯌꯨꯡꯕꯤꯌꯨ 7 ꯀ꯭ꯂꯥꯟꯁꯀꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯈꯣꯏ ꯏꯕꯤꯒꯅꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯂꯤꯖꯝ ꯁꯥꯒꯠꯂꯣꯏꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯇꯝꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯆꯐꯨꯗ ꯂꯩꯕꯒꯨꯝ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯍꯟꯁꯤ ꯁꯨꯝꯕꯗ ꯈꯟꯅꯁꯤ ꯍꯥꯎ ꯂꯩꯕꯥꯛꯅ ꯂꯩꯄꯥꯛ ꯉꯥꯛꯀꯗꯧꯔꯤꯃꯦꯌꯦ ꯀꯔꯤꯗ ꯂꯩꯄꯥꯛ ꯉꯥꯏꯕ ꯂꯩꯄꯥꯛ ꯊꯨꯒꯥꯏꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯤ ꯂꯩꯄꯥꯛ ꯉꯥꯛꯀꯗꯕ ꯑꯣꯏꯔꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯋꯥꯍꯩ ꯍꯩꯊꯤꯕ ꯉꯥꯡꯉꯣꯏꯗꯕꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯅꯤꯀꯣ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯑꯣꯏꯅ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝꯅ ꯑꯩ ꯃꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝꯅ ꯑꯩ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯃꯦꯠꯀ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯝꯄꯤꯌꯥꯒꯤ ꯐꯝꯐꯝ ꯑꯅꯤꯔꯛ ꯐꯝꯂꯒꯀꯣ ꯐꯝꯂꯕ ꯃꯇꯨꯡ ꯃꯣꯏꯗ ꯐꯝꯐꯝ ꯑꯅꯤꯔꯛ ꯐꯝꯂꯦ ꯑꯗꯨꯒ ꯃꯥꯒ꯭ꯔꯤꯕ ꯃꯇꯨꯡꯗ ꯑꯝꯄꯤꯌꯥ ꯑꯣꯐꯤꯁꯇ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯐꯝꯕ ꯍꯥꯏꯅ ꯃꯥꯒ꯭ꯔꯤꯕ ꯌꯧꯗ꯭ꯔꯤꯉꯩꯗ MLAꯅ ꯃꯣꯏꯔꯥꯡꯗ ꯀꯧꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯄꯦ ꯑꯣꯏꯕꯤꯔꯤꯕ ꯑꯃꯗꯤ ꯑꯣꯖꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯅ ꯈꯣꯝꯂꯒ ꯖꯃꯦꯠꯀꯤ ꯁꯗꯔ ꯃꯦꯁꯥꯞ ꯀꯥꯎꯟꯁꯤꯂꯔ ꯁꯤ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯗꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃꯁꯨ ꯍꯥꯖꯤ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯆꯤꯌꯥꯔ ꯄꯔꯁꯟ ꯑꯗꯒꯤ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯗꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯗꯒꯤ ꯃꯦꯝꯕꯔ ꯁꯤꯒꯤꯁꯤꯡꯁꯤ ꯃꯃꯤꯡ ꯗꯣꯠ ꯗꯣꯠ ꯀꯣ MLAꯅ उल्टा नखोई केस अमा तौ हायरगा थेमलगा थादोरगले मगरिबकी मिफमदुदा लागले कुपना खन्नरे फरे पांगल कम्युनिटी की ओइना अपेनबा मवोंगदा प्रेस नोट थोकलसी हयेंग MLA गी चलुबा मखै सु यावबिरो हायना लेपनरे सिलेमना करे को मखोई सिदा मखोई सिगी कई तौबसिदा MLA दा चलुरे अदुदगी केस फाइल अमा तौरो मोय मथक्ता हायर थादोरे MLA ना अदुगी मथक्ता मोयना एकोई प्रेस नोट अमा थोसेना हायनरगा यानरे अदुगा ngasi प्रेस कॉन्फ्रेंस तौरसी हायना तौबा मतमदा MLA कीबदगी को MLA गी मचुम चाबसिंग अदुगी सिंगदो हायरिबा मियोय सिंग डॉट डॉट सी सिंगजी अखोयगी मांगरे थोलक्तरे सिनी कोक्तागी सिली नावगी लीडर सिंगी मांग MLA दुदी चामरक ओखिबसु याय MLA दी चामरक नखोयगे तिननखिबसु याय अचुम्बा हक्की होइना डायरेक्ट अदुदी MLA नंगे सिगी ददी कोई पॉलिटिक्स यावसलकनु अदुदी नंग ngammaroi hai mena nangi na thaktasu nang yaurmin tholakani masi warogano indigenous pillars si nangna su ngammaroi hai bene na adudi nangna ngambagana masi hairaga amtak thugai biu thugai banga moi haragana masi aikoi thokpai aikoi thengna jarage na hairaga adudu lei thola ko MLA duna su karimta tawbunga moyeba aduga hairibe MLA sina kokta gi prajada नुंगाई के दबा वाही हम जो आइदे मसी के पिलर से आई खंगाउदे हायरगा मा हाइब सो आइदे हाउ लै पाक हाउमी दु थागल लिने फजन याम अप्रिशिएट इरम दम की थौगाई के आदा यावरी हायरी ने सिलिनाउ सिंह आई वांगांग को मतमदा यामना कना कना गुंबना गलक लैते कोइदा कइकनो म्याम मसु अदुम हाइबी अदु तबु तबो आई मिसल से अतै मनते मणिपुर लेरिबे येलहौ फुलुप मैम से मैम खंबियोरोसी नुक्सी चाना लेखिबा आई पुंसी की सोशल मीडिया दा आई लेबा के वांगांगो आई की मिशन सीनी मणिपुर लेरिबा ऑल कम्युनिटीज सिना शांति दे लेखिबा नुमितो आई की सु तुम्मगा साइलेंट दे लेबा नुमिनी हेबे से मैम दा थमजरी मरक सिदा कईगुमा पुंसी तेलम दरा आइना फतनोंग दा थोकिबा नत्रगा पुंसी सी तेलम दना सीखिबा थोकबसु
ꯃꯌꯥꯝꯅ ꯗꯨꯋꯥ ꯇꯧꯕꯤꯔꯛꯎ ꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯉꯤꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯕꯦꯅꯤꯐꯤꯠ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩꯒꯤ ꯕꯦꯅꯤꯐꯤꯠ ꯍꯥꯏꯕ ꯋꯥꯂꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯉꯥꯡꯉꯤꯁꯤꯗ ꯑꯆꯨꯝꯕ ꯋꯥꯈꯜ ꯇꯥꯔꯝꯗꯕ ꯃꯤꯗ ꯇꯥꯔꯝꯕ ꯊꯣꯛꯂꯒꯗꯤ ꯃꯗꯨꯒꯤ ꯁꯋꯥꯕꯇꯣ ꯑꯩꯉꯣꯟꯗ ꯐꯪꯒꯅꯤ ꯃꯁꯤ ꯅꯠꯇꯕꯗ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯉꯁꯤ ꯑꯩꯅ ꯉꯥꯡꯕꯗ ꯃꯌꯥꯝꯅꯗꯤ ꯑꯩꯕꯨ ꯀꯃꯨꯅꯦꯜ ꯉꯥꯡꯉꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯑꯃꯅ ꯁꯤꯗ ꯀꯨꯀꯤꯂꯦꯟ ꯖꯤꯟꯗꯥꯕꯥꯗ ꯃꯩꯇꯩꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯝꯕꯔ 1 ꯐꯥꯁꯇ ꯔꯤꯌꯥꯖꯨddin ꯕꯣꯒꯤ ꯃꯌꯨꯝꯅ ꯅꯣ ꯃꯗꯨ ꯂꯥꯜꯂꯤꯑꯅ ꯗꯥꯏꯔꯦꯛ ꯃꯌꯥꯡꯗꯨꯗ ꯑꯩ ꯍꯤꯟꯗꯤꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯉꯥꯡꯉꯒ ꯃꯗꯨꯒꯤꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯕꯗꯨ ꯔꯤꯌꯥꯖꯨddin ꯕꯣꯒꯤ ꯃꯌꯨꯝꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯄꯣꯁꯇ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯊꯣꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯅꯣ ꯍꯦꯞ ꯀꯨꯀꯤꯂꯦꯟ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯄꯨꯔꯅꯤ ꯃꯩꯇꯩꯁꯤꯡꯁꯤ ꯃꯄꯨꯅꯤ ꯃꯩꯇꯩꯁꯤꯡꯅ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄꯅꯤ ꯃꯗꯨꯒꯤꯗꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯅ ꯀꯨꯀꯤꯂꯦꯟ ꯖꯤꯟꯗꯥꯕꯥꯗ ꯑꯅ ꯂꯥꯎꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯗꯧꯈꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯤꯔꯤꯗ ꯃꯤ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯄꯦꯟꯗꯦ ꯑꯃꯗꯤ ꯑꯗꯨꯗ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯏꯆꯜ ꯑꯃꯒ ꯏꯅꯥꯎ ꯑꯃꯒ ꯁꯤꯈꯤꯕ ꯃꯇꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯎꯖꯕꯅꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨ ꯃꯃꯤꯡ ꯌꯥꯝꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯂꯧ ꯁꯨꯕꯗ ꯏꯆꯜ ꯑꯃ ꯏꯆꯦ ꯑꯃ ꯁꯤꯕꯗꯁꯨ ꯑꯩ ꯑꯗꯨꯝ ꯑꯩ ꯀꯩꯗꯧꯈꯤꯕꯅꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯀꯩꯗꯧꯕ ꯃꯇꯝꯗꯁꯨ ꯑꯩ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯑꯗꯨꯝ ꯀꯩꯗꯧꯈꯤꯕꯅꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯩ ꯄꯥꯡꯒꯜ ꯈꯛꯀꯤ ꯋꯥ ꯉꯥꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯑꯩ ꯊꯤꯅ ꯆꯩꯕ ꯌꯥꯎꯏ ꯃꯔꯝꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯌꯦꯕ ꯃꯔꯝꯗꯤ ꯑꯦꯖ ꯑꯦ ꯑꯥꯏ ꯂꯚ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯗꯨ ꯅꯨꯡꯁꯤꯕꯅꯦꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯀꯔꯤꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯗ ꯑꯩꯒ ꯌꯥꯅꯗꯦꯕ ꯑꯇꯩ ꯍꯤꯔꯝꯗꯤ ꯈꯠꯅꯁꯤ ꯂꯥꯎꯅꯁꯤ ꯂꯣꯏꯅ ꯍꯧꯅꯩ ꯄꯥꯉꯟꯒ ꯃꯩꯇꯩꯒꯁꯨ ꯈꯠꯅꯈꯤ ꯂꯥꯎꯅꯈꯤ ꯅꯥꯒꯥꯒꯁꯨ ꯈꯠꯅꯩ ꯀꯨꯀꯤꯒꯁꯨ ꯈꯠꯅꯩ ꯃꯗꯨꯗꯤ ꯍꯧꯅ ꯁꯥꯅꯤ ꯕꯠ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯇꯤ ꯊꯨꯒꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯕꯤꯔꯛꯀꯅꯨ ꯁꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯔꯤꯁꯤ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯀꯝꯃꯨꯅꯦꯜ ꯍꯥꯏꯕꯁꯤ ꯏꯁꯥꯗ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯩ ꯇꯤꯟꯅꯖꯕꯁꯨ ꯁꯤꯝꯁꯨ ꯑꯩ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯉꯁꯤ ꯂꯥꯏꯐꯁꯤꯗ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯩꯇꯩ ꯑꯣꯖꯥ ꯒꯨꯔꯨ ꯉꯥꯛꯇ ꯇꯤꯟꯅꯔꯛꯄ ꯅꯨꯄꯥꯅꯤ ꯃꯩꯇꯩ ꯃꯔꯛꯇ ꯂꯩꯔꯛꯄꯅꯤ ꯑꯩꯕꯨ ꯈꯪꯕ ꯃꯤꯁꯤꯡ ꯔꯤꯌꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯁꯤꯒꯨꯝꯕ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯁꯤ ꯊꯥꯖꯔꯣꯏ ꯃꯔꯝ ꯃꯌꯥꯝ ꯀꯔꯝꯕ ꯗꯦꯜꯂꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯦꯟ ꯑꯣꯏꯅ ꯀꯧꯇꯥꯒꯤ ꯂꯤꯗꯔꯁꯤꯡ ꯀꯥꯎꯟꯁꯤꯂꯔꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯄꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯟꯖꯨꯃꯟꯒꯤ ꯑꯃꯗꯤ ꯃꯧꯂꯥꯅꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁꯅꯤ ꯅꯈꯣꯏꯒꯤ ꯄꯣꯁꯇꯨꯗꯒꯤꯗꯤ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯤꯕ ꯅꯁꯥꯗꯨ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯣꯏꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯍꯛ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯌꯦꯜꯍꯧ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯠꯇꯦꯅ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤ ꯀꯔꯤ ꯑꯩꯒꯤ ꯂꯩꯕꯥꯛꯇꯨ ꯀꯟꯕꯁꯨ ꯐꯔꯁꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯁꯨ ꯐꯔꯁꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯇꯧꯔꯒ ꯄꯥꯀꯤꯁꯇꯥꯟ ꯃꯤꯆꯪ ꯆꯪꯕ ꯌꯥꯗꯦ ꯑꯩ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯁꯤꯒꯗꯕꯅꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯅꯤ ꯕꯠ ꯑꯩꯒꯤ ꯄꯥꯡꯒꯜꯗ ꯇꯝꯊꯤꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕꯤꯅꯕ ꯍꯣꯠꯅꯔꯗꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯄ ꯗꯤꯐꯦꯟꯁ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤꯗꯃꯛ ꯌꯦꯠꯅꯔꯒ ꯂꯣꯒꯤ ꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯂꯥꯎꯃꯤꯟꯅꯕ ꯇꯥꯏ ꯂꯦꯞꯃꯤꯟꯅꯕ ꯇꯥꯏ ꯇꯥꯗꯕꯅ ꯁꯔꯀꯥꯔ ꯇꯥꯕꯤꯌꯣꯅ ꯂꯥꯎꯖꯟꯕ ꯃꯊꯧ ꯇꯥꯏ ꯎꯗꯕ ꯃꯃꯤꯠ ꯎꯕꯤꯌꯣꯅ ꯊꯤꯟꯕ ꯃꯊꯧ ꯇꯥꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯐꯥꯎ ꯌꯥꯗ꯭ꯔꯤꯁꯤ ꯐꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯨꯞꯆꯟꯕ ꯃꯊꯧ ꯇꯥꯏ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤꯅꯤ ꯍꯦꯟꯖꯜꯂꯛꯏꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯀꯃꯦꯟ ꯌꯥꯎꯔꯣꯏ ꯀꯅꯥꯒꯨꯝꯕ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯏꯌꯥꯝꯕꯁꯤꯡ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯕꯣꯝ ꯇꯣꯞ ꯉꯥꯛꯇ ꯀꯥꯞꯁꯤꯜꯂꯛꯑꯃꯦꯅ ꯍꯥꯏꯕ꯭ꯔꯤꯠꯁꯤꯡꯁꯤꯅ ꯁꯤ ꯃꯩꯇꯩ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦ ꯉꯝꯈꯩ ꯂꯥꯛꯄ ꯂꯨꯋꯥꯡ ꯍꯥꯏꯔꯤꯕ ꯑꯗꯒꯤ ꯖꯗꯨꯃꯅꯤꯁꯤ ꯃꯩꯇꯩ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯈꯣꯏꯁꯤ ꯍꯥꯏꯕ꯭ꯔꯤꯠꯅꯤ ꯃꯈꯣꯏꯁꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯍꯨ ꯉꯥꯛꯇꯅꯤ ꯀꯥꯝꯊꯣꯔꯛꯏꯁꯤ ꯄꯣꯏꯖꯟ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯣꯛꯄ ꯍꯩꯇ꯭ꯔꯒꯗꯤ ꯑꯁꯣꯏꯕꯗꯨ ꯊꯤꯔ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯥꯔꯤꯕꯅꯤ ꯑꯗꯨꯗꯩ ꯑꯃꯨꯛ ꯂꯪꯅꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯟꯖꯔꯗ ꯂꯥꯏꯐ ꯊ꯭ꯔꯦꯇꯦꯟ ꯌꯥꯝ ꯇꯧꯔꯤ ꯐꯣꯟꯗꯁꯨ ꯇꯧꯔꯤ ꯇꯧꯖꯧ ꯑꯩ ꯀꯔꯤꯁꯨ ꯀꯤꯗꯦ ꯑꯩ ꯔꯦꯀꯣꯔꯠ ꯊꯣꯛꯄꯅꯤ ꯑꯩ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ
kana kana gamna masi personal gi thadok pirakunu irang thokkani haire ado ai lokhatre yamne henjal henjal na tawri tawjo ingonda tawbadi adubo pangal samaj da pangal gi communities ballagadi tawbirakano ai gi ming pallaga saibiyo ngangbiyo sumboira de su tage logi matungi na ngangbiyo adaga pangal samaj pallagadi ngangkano community samaj kano ai na maitai na palanga si bungangde maitai silinaw sin na hingbale so I request tawjay asoy basi semdok piona ngasi gi live asi bo yang biri bai silinaw sing ai ngasi kariguma mahairamge social media sida adukki matik war ni tawnarisi war si kana na hore mai ni haurisi mathang mathang lep tabida sida dai mai tai silinaw warawi na khoi ni yenga laibasi yae na thado ibra natraga kariguma haiden agenda ama dai khoi gi manipur si khangkong chainaba kuki ga mai tai ga tawri su mai na pangan da su naga da su tawnaba pomchai chainaba civil war thoknaba silibra natraga na khoi gi matu sole adudi khoi ji kariguma tawrage tawribra ai yam warau jai bandaki matangsi maramdi social da kuku hauriba singji maitai silinaw sing nga sifu warak watem da se ai yam pente kamelda haipa sariba nakhoi singdo minat amtang di ai gi mohut silaga nakhoi su sumaina ikoi gi youth singsida fight tawji nakhoi sum tang sinluga namai du ullaga amtang di thangal ngang udana ai lep thraga ai mohut silaga ngang bi udana ai na ngang singsida point lobi abo e loksalo yadre tok tho me loina pangal ge mele ho ti makhunda lai rebni masi soi nongai jede aduga social media da wangango matamda ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯃꯤꯅ ꯉꯥꯡꯉꯛꯑꯁꯨ ꯉꯥꯡꯒꯅꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯤꯗꯁꯨ ꯀꯃꯦꯟ ꯄꯤꯔꯛꯑꯁꯨ ꯁꯨꯝꯍꯜꯍꯜꯂꯨꯅꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯗ ꯑꯩꯈꯣꯏ ꯑꯥꯏꯊꯤꯕ ꯉꯥꯡꯒꯅꯨ ꯃꯈꯣꯏꯗꯤ ꯋꯥꯀꯥꯏ ꯇꯧꯔꯛꯑꯝꯃꯤ ꯀꯩꯅꯣꯝ ꯃꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯒꯕꯔꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯦ ꯃꯣꯏ ꯐꯥꯗ꯭ꯔꯦ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ लोन चलाइगदबा लोन ऑर्डर ठोकदबा पोतो हमी फेडरेशन थोकलामनी रानाई की ऑर्गेनाइजेशन ना लेंगा की वरेब लेगबामनी लेंगा की इंडिजिनस पिलर जुम खलाबनी करम सरकार की ऑथराइज नो करम नो से पीरिस है लेबा की ओइबा यामना इंपोर्टेंट ओइबा इंडिजिनस पिलर जुम बता करम डीसीना जाब पीरिबनो से जुंगलिसे करी तौर लैरी अदुगी एरिया द कोलिबा डिप्यूटी कमिश्नर यामना ngangningba lay adubo silinaw singyan tabiyo amadi koktagi CSO amadi koktagi alum anjuman amadi olmai kiram singh ahallaman oja guru singh wakhan tabiyo amadi manipur da lairiba yellow pur khuding makta ikhogi pangan na tariba singh da 2027 gi action da अखोई कनादा बहुत पीगने है साना साना खंगो माइनॉरिटी पीपल बो सेव तौगदबा पार्टी माइनॉरिटी पीपल बो अखोई गिबो नम थबिरोइदबा इलेक्टेड पर्सन मदुद अखोई वोट पीसी अमदी अखोई पैसा ककी खल्लगा हिसी अमदी अखोई मसुम खकी खल्लगा अखोई गी कम्युनिटीज बो मोइदम तंग चेनबियो हायरगा ngasi gi live थैंक यू एवरीवन